India not Loriba, Togayase, Kudak the Lepkodabani Haba, Miam Goiba, Boysama, Leminari Kundaminari Purupsingi, Maikadegi, Laubagi, Tangai for the Vadu, Hana the Gisulai, Hena Consina, Kangu Purup Maselgi Murta, Nushina Danaba, Sile Bushing Shigi Mayokte, Lakadoriba, Janawari Tankuntrama Toida, Shiguma Miamgi Kolaupuba, Kongsada se, Leminari Kundaminariba, Kangu Purup Kudimana, a koi Puna Saruga Minaduna, Adum Indiagi policy, Yaning de Haba, a Guaculola se, Puna. Pongtong na gadol ba numirasi puna magna sarug yabi do na asigumba khongsa dasi mapung phan bi Salim sahi 2026 amasung 2027 gwana Cocomi gi thaupu ga thaumi sing khan krai YK Dhiren Cocomi gi anu convener roina chalibi sahi 2026 amasung 2027 gwana fam pura ga nei Manipuri ama oina iramdam Manipuda Saningba mafam the chatpada Kulai Pai Chin-Kuki-Narco-Terrorism na kian kangan ba yauna status the chather thawong sing asida democratic country ama wena laiba India lenga ngasi forward to min laishili Indian citizen ama wena India lenga ki thawong asi kudakta lep kadam hana status gi yellow me furup khuding magna center lenga ki yauna malim gi leba pumbada kangan na ba ama to wena kholaw lawmi na bi thangai fadab lak le hana Cocomi gi yellow furup Cocomi ki Maikadegi, yellow fruit coding Macta Pausel, Pirakli, Cocomi gi known Taupu, the Basingi, Ming Lauk Topugalona, Lampel Pata, the Blue Sigi Maya Lushing the Palmi Sing Unabo, the Cocomi Canvena, YK Derena, IDB Sing Masagi Mayumda, Hanjela Luhaba, Wafam Yauna, how keep 2025 ki, December Tabu Mamachum, Chataki mass sit in protest adugi matangda lenga ki Maikay de Piraki Paukumado, Cocomi, Amadi Status, Miam, Penningai, Oide. IDP resettlement gi matang yauna free movement na chingmu kya gi matang na pirake pa kumadu mayek sengde masig mathakta micham yam gi marakta leiriba gap ase mention na ba amasung nungsi chana leina na ba status de leiriba pia lenga kam de central lenga na policy program amata Laukot pa u fangde free movement gi matang na su security gi web section tharang sing yauna hiena faga da thabuk thoram amata Tabak Toram Amadi, Kongtang Amata Lokot Ude, status da Nungsina, Kundamina, the yellow fruit sing, Asigi Marakta Nungsina, the Naba, Siliba sing, Asigi Mayokta, Tasi Kuntramatoida, Manipur Miam, you have Kongsha Machatkane, Kongsha Sida, status the Kundamina, the yellow fruit Kodimakna, Saruk Yamina, the Mafung Pava Kongchama, Oina, Nabahona Minasiana, Apil Torokli. India not Loriba, Togayase, Kudak the Lepkodabani Haba, Miam Goiba, Boysama, Leminari Kundaminari Purupsingi, Maikadegi, Laubagi, Tangai for the Vadu, Hana the Gisulai, Hena Consina, Kangu Purup Maselgi Murta, Nushina Danaba, Sile Bushing Shigi Mayokte, Lakadoriba, Janawari Tankuntrama Toida, Shiguma Miamgi Kolaupuba, Kongsada se, Leminari Kundaminari, Kangu Purup Kudimana, a koi Puna Saruga Minaduna, Adum Indiagi policy, Yaning de Haba, a Guaculola se, Puna. Pongtong na gadol ba numirasi puna magna sarug yabi do na asigumba khongsa dasi mapung phan bi makata na convener moina thogai pujarap ko matamda lepak miyam na support tawira kanda Manipur se he na manglom da sanction ba kunai mo oina bo hona bada miyam na mateng pangbi Cocomi convener from the Pothar so Cocomi Makatan Chanmin, the Nosterasi, the Makamadi Miam, get the Maktabak Tauki and a convener Sigi from the Pothar Kurazam at Hoguna Fondokre, at Hoguna Makatara, the Nosterasi Miamna, Tazab Tambadagi, Cocomina, Hokibachahi, sing the Manipur Gamade, Miam Gedam Asawatawaka, Miam Galoina, Bangtok Ngamki, Cocomina Tauriba Tabak Toram sing Ase, Esterasi Amadi Miam Giwakalolda, Tabak Tawa, Loop sing Uiba upon Loop Amane, Maramasana. Makatana ing tapa Manipur magidamag status at Ladiba, yellow for a Podiman Cocomiga Kusam Nadra, San Minakishana Apil Toki. Roshanang Modaba, Tabak Torom Singh, IDP resettlement gi pending Ladiba, India government gi policy da, Kogi Hongadaba, Hongdana Ladiba, Wafam Singh, Amadi Manipur gi government na IDP gi Demokta Tabak Pakalay, Tabak Torom Singh da. Mamutana progress report puthopang amdana leiriba sigumba singa ade tongan ba puruk kanglup singi mihut singa wari watai sanadana imphal da madim tampaki mafam singda hanagi mafam da pusalangna na ba hanjalangna na ba thabak thorom paikhatpa mayam ma khoi tawjaram ba singadugi walhoriba singasisu makhatana wari sabagi process ase khoi adum chathara kanda soidana mai pakpa ma purokigani haibadu anoba office ki tam asida thajaba thami